Hello everyone, ngasi ki video sidi Ningol Chakouba gi blog oina tare. Ado handakti Ningol Chakouba se yumda yauba phangdre aduduna khoi cheda aina memory hoinaba video se yaade matek nambiro na thahalakpane aduga aina edit tawjabane. Ado ngasi ki Ningol Chakouba gi mathel sidi nganu ma phajana khoi mana thonge aduga pan ironba amane adagi yen ngouba amane sumaina tawrani. Hoje khoi mana nganu se thongba hogatle. Ado nganu thongbasisu loisilake masaksisu yam phajai hawdo male aina edit tong yam chaningae bako ngouba khara khaidoe sina chicken je mahi yam yahondabi khara ngouba ma leire ado Ningol Chakouba se khoi punna yawminaba phangdaba je yam nuaite ado khoi che yai ma hayore hojik yore lao lao Ado handaki Ningol Chakouba se khoi che amaga adagi khoi netwanga moini khak tare khoi ne ahan ne adagi khoi che ahan ga khoi khe yaudre sida leramina suti su phangdabanina ado moini khak tare pulap yaudabagi yam naitre Pairo lao lao Thân à Lâu 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 khoi nega ina magasu yaure e Achapot khoi che hoi khoi ne waina porokpasing je laing thong mamangda sumaina loin pusilaga thamme ado ngasi ki video sidi ko phajadaba hadi chahim ge amtang lakpa Chakouba gi sum memory oina ba thagachabane Jang haunarabo Sumaina harau yamba yamdaba hawba hawtaba punna chaminabagi nungaibado adudune ado Ningol Chakouba se khwaidagi su pungning nungsiba khwaidagi su aina pamjaba festival ne Saksa tokpagi ngahak pothanaraga haira chaminare Nama. Bye. Bunga do.
ꯕꯥꯏ ꯑꯗꯨꯒ ꯁꯤꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯏ ꯄꯨꯅꯕ ꯄꯣꯠ ꯈꯔ ꯁꯨꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅ ꯊꯤꯟꯕꯤꯔꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛꯀꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯛꯀꯧꯕ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯈꯤꯅꯥꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯐꯅꯦꯛꯀ ꯐꯤꯒ ꯁꯨꯠ 2 ꯑꯃ ꯑꯗꯨ ꯕꯛꯀꯦꯠ ꯑꯃꯒ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯦꯕ꯭ꯔꯤꯋꯥꯟ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ